Hanamaka channel sing my kid Gimayam Putaram Okchabagalun in a Kogno Kurumzari Madi. Masi Fonkiba pouches sing the Gimaru headlines sing the Maru pouch in Puduna Luxury Tabishi. Cookie sing a German road high na Kangna Bilambia see the drug Putopus in Tobago report lay SP. Fan Tadok Tabana tender Matam Chana Taudabana Lambitong if you want socket luck company El Rameso. Eastern Zone gi Pediatric Rheumatology Conference 2025 Pangthokre. Biofest India 2025 Organic Pothok Thadok Nava Ashwagandha Thananabagi Yana Chirol Sinkuyek Pinakre. Thadok leader Jomahau gi Asib Haksang Fangdri Police Nisting Nava Mitaruk Fare. Security na tongan balalauro ke Kedar Taret Fare search operation the Kuchu Kulai Kasu Fagale. Athuba the government Samlakani Khali Leshemba. Nipan Suban Nahasing is selling Tiba Sangdam Navapang Tokre, Ima Kol Nahasing Matik Mangal Utok Chanaba Pambak Mapire Bubesna. Ozakar na Manipur University gi live tambang mandaba natana quality su compromise to Gadori Sasum. Hauzik Marueva Pau Tabishi. Cookie sing a German road high na Kanga de Balambis the Drug Puthok Pusin Taubagi report lay SP. Cookie sing a German road high na Mington Jaba Churchanpur Kangpopi Samnavalambi. Acid drug Puthok Pusin Taubagi report lay high na NAB Narcotics Trade Affairs of Border Gi SP Watham Basu Singhana Fongdokre. Wafam Asing Manipur Press Club ta Saso Social Awareness Civil Organization Sinduna. One big family driven by hope haiba thimasi the pangthokiba International Overdose Awareness Day gi thoram da saruk yaba lakiba SP Watham Basu na pawmi sing hangba wahang amagi pawkhum oina phongdok lamki. Mahanga makata khibda Manipur Police Department na hawkiba chahi nipan tha ga taruk lom asi state asi da chingna mafam da puna lam ekar 18212.8 rom the tharum khiba popi yanthat kred drugs singamari lainaba mi listing ahom chani rom gi mathak da fagat pangam khre masiga loina no Manipur Police na tongan mafam da akan ba section thorang lokotuna laibuna tampaki mafam da drug puthok pusin tawrambagi chang adusu yam hanthare tawbatabu tampak da drug puramba adugi mahuta irang asigi khudong chaba lawduna chingi lambi da fawu yumthang na state singda anawa drug pubagi report lay. Hauzik yumthang na state singda drug puthok pusin tawbada fabagi report ka hengalagli drug ka kona na pharba miyosing case register tawduna makha taba ain gi oiba thabak thoram sing chathari. Loina na yamna Ino Nova reporter Cookie Sing Semba Churchampur Kangpopi Samnava German Road Haina Kangnava Lambi Asida Hauzik Drug Puthok Pusin Tauba Taurakpagi report su Leire Haina su Narpki SB Basuna Makatana Fongdoki. Ngasigi Thoram Adu the Saruk Yakiba Manipur University gi Anthropology Department gi Professor Dr. MC Arun Kumar Nahai Manipur Drug ki policy Leire Laibak Thibidi policy si the Yawa Sanfam Thokpa Committee ahum haujiksu semdana leiri masina maram oiraga investigation the best tawba tawduna drug ngak thoknaba program sing lokhat pamade matam oiba policy sing the semdok sajan tawdaba kaya adu ningthina tawba ngamdana leiri masigi ahenba asi menshinduna police tagi hauraga mari lainaba department NGO amadi community level dagi magi lawdaba role sing adu lawminaba changi Manipur rehabilitation center kaya hangdoktuna leire rehabilitation da leirabasu relapse tabagi sang yamna wanga lei masimag yamna kupna yengsingadaba area ni haina sum hakna fongdokhi. Sasogi Vice President Ningthaujam Piyogopal Singh na preside tawduna pangthokiba thoram aduda NAB gi SP Watham Basu na chief guest Manipur State Rice Control Society ki Project Director Samim Hama Sana Amadi Amzu ki President Asem but pursue guest of honor oina saruk yaki masini ngasi nongmagi maroiba headline sing amadi maroiba paw sing tabiriba singbo amuka kurumjari channel sibu nungsibiduna like share amadi subscribe tawbi kaubigano punamapu amuka hanan nolokjari.